ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯩꯅꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯏꯅ ꯑꯣꯏꯍꯜꯂꯒꯦ ꯀꯩꯅꯣꯗ ꯈꯪꯗꯦ ꯑꯣꯛꯁꯦ ꯁꯤꯗ ꯉꯥꯏꯔꯦ ꯁꯤꯗꯤ ꯃꯆꯥ ꯂꯧꯋꯦ ꯊꯝꯕꯅꯦ ꯃꯨꯜꯂꯀꯥꯟ ꯆꯥꯒꯗꯕꯅꯦ ꯃꯨꯟꯗ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯁꯤꯗꯤ ꯁꯤꯟꯕꯅ ꯆꯥ ꯉꯝꯃꯣ ꯎꯅꯥ ꯈꯣꯏꯅ ꯆꯤꯛꯏꯅꯤꯅꯦ ꯑꯣꯝꯗ꯭ꯔꯥ ꯈꯨꯠꯇꯗꯤ ꯁꯤꯗꯗꯤ ꯍꯥꯏꯐꯦꯠꯇꯪꯅꯦ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕꯤꯕ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯤ ꯅꯨꯡꯗꯥꯡ ꯅꯝꯕꯅꯦꯕꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯅꯤꯡꯉꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯅꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯥꯡꯅꯦ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯒꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯀꯩ ꯄꯣꯛꯆꯥꯛ ꯊꯥꯕ ꯈꯣꯠꯄ ꯇꯧꯔꯤꯉꯥꯏꯅꯦ ꯑꯗꯨꯝ ꯍꯌꯦꯡꯒꯤꯗꯤ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯑꯁꯤꯗꯤ ꯀꯩꯅꯣ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯣꯏꯅ ꯑꯣꯏꯍꯜꯂꯒꯦ ꯉꯔꯥꯡꯁꯦ ꯑꯩ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯦꯕꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯦꯃꯣꯔꯤꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯟꯈꯤꯅꯦꯕ ꯑꯦꯛꯁꯄꯣꯔꯠ ꯇꯧ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯁꯦꯝ ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯀꯛꯊꯠꯂꯦꯕ ꯑꯗꯨꯝ ꯀꯛꯊꯠꯂꯦ ꯀꯩꯅꯣ ꯃꯦꯃꯣꯔꯤ ꯆꯤꯟꯅꯤꯡꯉꯥꯏꯅ ꯑꯗꯨꯒ ꯀꯛꯊꯠꯂꯤꯗꯨꯁꯨ ꯀꯛꯊꯠꯂꯣꯏꯗꯕꯅꯦ ꯀꯩꯅꯣ ꯑꯩꯗꯤ ꯀꯣꯄꯤꯔꯥꯏꯠ ꯆꯦꯛ ꯍꯥꯟꯅ ꯇꯧꯋꯦꯕ ꯀꯦꯞꯀꯠꯇ ꯀꯣꯄꯤꯔꯥꯏꯠ ꯆꯦꯛ ꯇꯧꯕ ꯌꯥꯏꯌꯦꯅ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯅꯀꯣ ꯑꯗꯨꯒꯤ ꯆꯦꯛ ꯇꯧꯔꯒ ꯍꯥꯎ ꯄꯨꯁꯜꯂꯦ ꯆꯦꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯅꯦꯕ ꯆꯦꯛ ꯇꯧꯔꯒ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯟꯒꯅꯦꯕ ꯑꯗꯨꯒ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯛꯇ꯭ꯔꯦ ꯉꯔꯥꯡꯗꯤ ꯑꯞꯂꯣꯗ ꯇꯧꯊꯠꯂꯒ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯈꯪꯗꯦ ꯑꯣꯛꯁꯦ ꯁꯤꯗ ꯉꯥꯏꯔꯦ ꯁꯤꯗꯤ ꯃꯆꯥ ꯂꯧꯋꯦ ꯊꯝꯕꯅꯦ ꯁꯤꯗꯁꯨ ꯑꯃ ꯀꯩꯅꯣ ꯂꯩꯔꯝꯃꯅꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯌꯦꯡꯉꯅꯤ ꯑꯣꯛ ꯃꯆꯤꯟꯅ ꯍꯜꯂꯤ ꯃꯥꯜꯂꯦ ꯎꯍꯧꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯤ ꯅꯪꯒꯤ ꯕ꯭ꯂꯣꯡꯁꯦ ꯋꯥ ꯈꯔ ꯉꯥꯡꯉꯨꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯪꯒꯤ ꯕ꯭ꯂꯣꯡꯅꯤ ꯅꯝꯃꯤꯁꯦ ꯊꯕꯤꯁꯨ ꯄꯥꯜ ꯑꯆꯧꯕ ꯄꯥꯜꯂꯦ ꯆꯥꯛꯗꯣꯝ ꯆꯥꯛꯊꯣꯛꯑꯒꯦ ꯑꯝꯇ ꯍꯥꯞꯄꯤꯒꯦ ꯊꯕꯤꯁꯤ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨ ꯑꯁꯤꯗ ꯄꯥꯜꯂꯦ ꯃꯆꯥꯗꯤ ꯀꯌꯥ ꯀꯟꯅ ꯎꯗꯦ ꯆꯨꯞꯁꯤ ꯌꯥꯝ ꯇꯦꯛꯕꯅꯦ ꯑꯩꯈꯣꯏꯁꯦ ꯃꯆꯥ ꯂꯧꯗꯕꯤ ꯊꯝꯃꯤ ꯀꯔꯤꯗꯧꯔꯤꯕꯅꯣ ꯆꯨ ꯑꯝꯇ ꯌꯥꯜꯂꯨꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯎꯉꯣꯔꯁꯦ ꯌꯥꯝꯅ ꯇꯥꯗ꯭ꯔꯦ ꯁꯣꯡꯉꯤ ꯃꯨꯜꯂꯀꯥꯟ ꯆꯥꯒꯗꯕꯅꯦ ꯃꯨꯟꯗ꯭ꯔꯗꯤ ꯀꯥꯏꯗꯒꯤ ꯁꯤꯗꯤ ꯁꯤꯟꯕꯅ ꯆꯥ ꯉꯝꯃꯣ ꯍꯣꯏꯗꯤ ꯑꯁꯤꯟꯕꯅꯤ ꯃꯨꯟꯗꯗꯤ ꯀꯩꯅꯣ ꯑꯁꯤꯟꯕꯅꯦ ꯃꯨꯟꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯥꯗꯕ ꯃꯨꯟꯗ꯭ꯔꯗꯤ ꯍꯥꯎꯇꯦꯕ ꯃꯨꯜꯂꯀꯥꯟꯗ ꯊꯥ ꯃꯈꯥꯏ ꯂꯩꯔꯒ ꯂꯣꯏ ꯆꯥ ꯌꯥꯔꯅꯤ ꯁꯤꯁꯤꯅ ꯍꯩꯅꯧ ꯑꯇꯣꯞꯄ ꯑꯃꯅꯦꯕ ꯀꯦꯟꯗꯦꯕ ꯌꯥꯝ ꯄꯥꯝꯗꯦꯕ ꯁꯤꯁꯦ ꯄꯥꯟꯗ ꯃꯥꯜꯂꯦ 아유 엄마 우나 고인 찌이니네 우리 cái 우코이 더. cái nó xào cái nó này, chăm pra nó xào khối.
Una khôi. Hôi khôi đồ. Cái xí nó. Ôm ra. Ôm với nhau. Tu. Tu sida juci. Nangan da juci. Khuất đi. Tadi sida de happy tang sida chiki pada de. Ôm itu. Ma. Ôm đi cái nó đó. Ata nó ra cái bây yang cái đồ này. Anh em bảo. Lấy về không chứ? Aji pai udi mi. Kya kana? Una khôi je pai sung udan ne kya kana? Khang đi. Cái sai nó khang đi. Cái sai nó yêu đi à? Mà hú lại với ông mai cái gì? Udi tu. Nahan khôi vắt chỉ có đang lên nô với nâng ngasi chi. Chưa trên thì có bây giờ đúng mà mẹ là ngáp thì đúng video đấy thôi đúng xin giới cái mẹ là ngoài video lại share comment subscribe cho video một comment rất ngoài này video một mẹ mà đúng video đấy thôi là xin giới cái mẹ